Image TV yang biri bersingu tam kawan naurem teramlok sebelumnya nak ngasigi melalui pau pijeri. Assam Rifles ki thawong kaya na miam na Assam Rifles bu thajabang ngamhandre hai na Mod Minister Y Kemsa na phodokre. Aikoi masel isilina oina nuksisan santi oina himinasi hai na Grace Dangwai na phongdorokli. Lorena Odisha thokiba train accident adu awang bathaki inquiry tawgdabani hai na Lulu Prasad Yadav na haikre. Hauzik Mapung pau lawi si Assam Rifles sing lainay na yung may thabada makoy na yeng do na laibadong no tawba sina makoy bumiyam na thajaba ngamandaba ni haina Manipur lenga kim hot Mr. Yumnam Kemsa na phongdokre Manipur da hawzik wariba tangdu leita da film amada laiba asi tangdu leita ba poroknaba pandamda Mr. Amana Chairman Oiba Aduga Maikai ki MLA Singna Member Oiba Committee Sing Same Kharpatungda Ngasi Kaksing District Sero Madi Sungo Area da Tangdu Laitaba Poroknaba Mr. Kemsana Lusingba MLA Mari Yawa Tim Ama Ngasi Thawlung Thokpham Sungna Satuna Mafam Adugi Miyamga Unakre Mr. Kemsana Chairman Oiba Committee Asida Sungo ASG MLA K Ranjit Yalam ASG MLA Dr. Y Radeshyam Wagwai SG MLA Dr. Usam Deven, Kaksing SG MLA Manglabum Rameshwar, Herok SG MLA Dr. T.H. Radeshyam Amasong, Wangjung Tenta SG MLA Paunam Brojen Yauri. Ngasi Sungruda Sangkiba, Mr. Kemsana Lusingba Timaduda, Sungu SG MLA Keranjit, Wagwai SG MLA Dr. Usam Deven, Kaksing SG MLA Manglabum Rameshwar Amadi, Hangam SG MLA Dr. Y. Radeshyam Sarugyaki. Minister Lusingba Tim Adugi Nasigi Sunu Kongchat Aduda Tawalamadi Kaksing District Mapam Kayada Lambida Toktuna Ahing Yarektuna Central Security Force Singdagi Naktok Naba Ladiba Miamga Unaduna Manipura Santi Amuk Hanjilakpada Aikoi Puna Todang Yaminasi Haiba Wapam Sing Ponduk Pagalunana Miamga Puna Warishanaki Mr. Gi Kongchat Aduda Kaksing Kaitel Laiba Miamda Mr. Kemsan Pondok Lambada Aikoi Mayamna Pam Liba Asi Manipura Atu Matamda Hanagumna Tangdu Laitaba Punsida Hanjilak Paduni, Tangulay Taba Pornaba Honabada, Koshaun, Miam Wakal Karab, Patabagi Matotai, Tokli Irang Sik, Kalup Adigi, Missam, Miamgi Marakta, Topa Irang, Wedambadagi, no way Piper Sing Yakshilaktuna, Mr. Miam the no way Kapsilakpa Asini. I call Mayam Sanglaga, Ing Tapa, Poroktrogadi, Ing Tapa, Poroknaba Center no President Rule, Tabjilakani, President Rule, Laklabadi, I call Mayam Laklaga, Miamgi Mating, Pangaba Honoriva Sing Amloy. Serogi Tawong Manipur Miam Pumbada Wahali, Assam Rifles ki Tawong Gayana Miam Assam Rifles fu Tajabang Hande, Adubu Assam Rifles na Pavata Kaya Taus Yauri, Matang Matam Yelaga Miam na Central Forcing, Lakpada, Madam Kangviraga Tadok behind us, Mr. Nabil Toke. Santi Purapandakana, Smayasum Pagi. Awa Kangdon Labia with the Naki. Samsona I call my Sangana Santi Purafragati. Santi si Purukna by the center of President Lukamakani. Boy, President Lukamakani, I call my Amdat, I call my Amalaga, Sagawa Kangiva, Sinmulang Bayawi, I did. From Ponge, from Pai, Hypernacity in some city. Santi for Prazamayamgi, for sound of Mayam, Patan of Amakasang in some Germany. Quite a level, he was saying. Prazamasan Kanava or a deep, no five Yorkshire was seen quite nothing. Adu, no five Prazado was a lagan, no Kappa for Kabudu, Manipugi, I am Mazagadi Lotion Grade. Some now, Mayengi, Maninda, watching the Moy came, Kai Grace and Grace, Adomakan Santi Laya, the Ukula Bigi, Lamaki, the Akoiba, the Labors into Lunamakar Santi Laya, Dolai Tapping Matukangai away.
ꯑꯗꯣ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯁꯦꯔꯧꯗ इखंग खंगौदना सेरौदा थोलक्पा घटना सिना मणिपुर पुंबा वाली हाइताई अदो ngasai aigi marup koi honorable minister Ranjit economic MLA Ranjit na haibida seraugi amna nuaitaba घटना दो थोइङै दा koi ima email mayam na sivai sangbat thingudagi ai jaga du dadi koi sivai gi ganjruki nok gari du natradi mi kan bayar da matang da mayamna asam rifle thajadabgi thingudda aing amadi sining chitta koi khangga lei aina thektambi ana aina samjari si hoi asam rifle na afaba thabuk tabusi yawi adu akoi praja thajaranji koi gi irang gulakpagi Churachandpurda koi gi kanoda Kangpokpida leiba koi tamgi ni lising tara henbadu amata tek takaiduna moino hondori aduna moina tawigi ba babri aduga ai moina lemna he mai hekhan bugu basu ubosida sena purungda koi songko mahole ana moisi kayani akoi na thajau ngam da moina tawi adugo sagi Churachandpur gi hujik yanan ma thokiba jaga adu neme PSF na thadana control tokra neme khongchat adu saruk yakiba sungno SC gi MLA ke Ranjit na kaksing kaithel leiba miam da phonok lambada ngarang 37 Assam Rifles na sungnu police station amasung SDPO gi gate ta chathaki ba thong adu aikoi bu sitabani makoi mathakta sungnu PS ta FIR ma ngarang mak lakhot hadkhre logi oiba thabak thoram sing lakhot handuna sabchawa thabak lakhot nawa mahaki makai dagi amba thak ta honagi haina mahal phongdok ke ngasi sunuda sangkiba minister amade MLA mari gi kangu adu mafam aduda thungkhibaga loinana miyam gi wari watai sanaba haukhre miyam gi maiki dagi minister da memorandum mamsu pisin ki hairi memorandum aduda sunudagi 37 Assam Rifles laptho state force batik sana thambiu police personnel singi missing hengat halu seru amade singtam area na singbada police ki outpost sing hangbiu haibna singba wafam sing yauri memorandum adugi matangda Minister Khemchana phonok lambada suno area gi miyamna pamli waham singa si Manipur lenga kilu singba si Mr N Biren ga tanaduna lakhut payaba amadi tawayaba sing tawna bohona gani haina phonrom ki hairi mafam madu sangkiba Minister Khemchandi si Mr na meeting koruk padagi Imphal da hankre aduga MLA maridi mafam maduda ahing yarek tuna miyamna thengmariba awab sing adugi matangda yengsin da leiragani hairi खुलाई पाइबा सस्पेंशन ऑफ ऑपरेशन द लेबा दुगुम कुकी मिलिटेंट ग्रुप का बैतई जाति अखोइगनि हाबसे आई गल्लिंगै सो हौरगा हायरगा लाक्सरे पुलिस सोई थमजरी मसिन गसि आइगे इनाव रामेश्वर कक्सिंग ऑनरेबल एमएलए ना हाइखरे आइखोइ गसिदि राजनीति की खेनबा थादोगा खोइ इरमदम मणिपुर कननबगी रबो तै खोइ अपुनबो ओइदा चंजन मिनबा हाइबगी वखलुंदुगी मखादा आइसु डिस्ट्रिक्ट असिगी अदुगा ख्वाइदगी वर्स ओइना सोइबा दुगुम्बा सुगुरु केंद्र की प्रेजेंट तब मोइना सरकार ना सेंबिरिबा टीम मसिदा इशु सरुक याजरगा कोई इंग चिंग शांति परपंग नमगद्रा हाइबगी वखलो दुगी मखादा लाक्चरिबनी आई ऑनरेबल मिनिस्टर श्री खेमचांद दुआइगी नाव देवेन दुआइगी नाव रामेश्वर सरकार दा लैबा अदुना आइना हाइजनिंग बसे प्रजा सिंगी सेंटिमेंट अपाम बखंगना सरकार सिदा सोइदना तौगिरकनी तौबसु हौरे हैना गसिगी खोंचत सिदा मयामनसु खंबीरगा यामना थुना सोल्यूशन पोरनबो होनबदा आइगिसु एमएलए मोइना चौबा थौदांग लौजगनी हाइबो वफम सिकक थमजरगा हंदकी तांग कुनगे तरेत अमसुंग कुनगे निपान की लोनबा हिंग नोंगालमदाइदा लैता लायरगी दमक्ता वाना थबक सुजरुरगा फमुंगदा तुमकुन तालगा नोंगालमदाइगी कन्ना तुमदन रखो मतमदा यामना पावरफुल ओइबा सोफिस्टिकेटेड ओइबा गन वेपन खुलाई पायरगा माइगई मरीदगी नोंगै कापसलगा मई थारगा इचम प्रजाबो हानदबा तौरंबा मदुगुंबा अदुदा लांजेनरबा हाइबताय हुजिक कक्सिंगदा ओबगाइदा हियांगलमदा अदुगा इम्फाल मनुंगदा तोंगान तोंगानबा मणिपुर की केंद्र मफमदा आइगी प्रजासि हुजि आई थीबो खंगदबा यावरि सिबदि सिदे हौजिक सुदा लैबा खुलाई पाइबा कुकी मिलिटेंट सिंगना मणिपुर की लोजी लोयादा लैबा मफम सिंगदा नोवै कापसिलकपा युमै थाबगी थबक चथरगलिबा असिना मरम ओरेगा मफम कयादा नुपि सिंगना लंबी सुरोकता अहिंग यायक्तुना लैबगा लोइनना आर्मी सिंग संगमा यारोय हाइना ngak senbagi thabak makha ta चथनरी
kumbi kendra gi miyam na labi sorokta ahing yayak tuna khul ngak seliba aduda thangaibun kendra gi MLA KS Joy Kishan masamak miyam go lena ahing yayak tuna khul ngak senbada yaukhrei ahing yayak tuna khul ngak senbada yaukhiba adugi matang da MLA Joy Kishan na hai mahag government natraga kanaguma amagi paktak makhada lakmanate loji loya da laiba khul sengi khunja sing na awawa kaya khangduna laiba asida mahaksu maitai misa amoina saruk yabani maitai gi paruda awawa amata lemna mangro haibidu soidan lakani hojik miyam na wari basi soidan kokani thamoi sengna miyam na wari ba amadi manipur da hojik wariba pm sida mahaksu miyam gi behut ama oina awaba tar sing mateng pangbani makhatana phayengda miyam na ahing yarik pa sidasu mahak saruk yagani hainesu mahakna makhatana phongdokhi ngarang ahing nogyai matung pung 3 minit trawngarum tabadagi ngasi nongalamdai pung 3 minit kuntharum ta phawa awang sengmai gi torel akan ba mawngda kuki militant singa sengmai gi khulngak liba volunteer amadi sengmai torel ngak liba manipur police ki apun ba force ka pung ahum sumna akan ba mawng noi kamna khai ngasi noi kamni khiba aduda sengmai rom dagi asok apan yawi paw leite adubu kuki militant singi makai rom da asok pa yarangani haib gi singna badi lei sengmai torel gi hek mamang thang musau ta leiba luang goi amadi viral hariba khul ani asida leiba kuki militant singa haukiba metang kun ga taret amadi kunipan gi dona ahing dasu semai tuel maya dal leiba maitai khul singa landaktuna picnic spot amadi yum ani mai thadok loma leikrabani amromda state asida hojik thok liba kang ki irang asida kuki militant singna tampa ki loji loya dal leiba maitai singi yum paktak na mai thaba amadi noi kaptuna mioi kya gi punsi mahan bagi thabok sing leptar sathariba sida lanjen na rukliba relief camp singda amadi sport MLA singna satuna camp tawgi thabok sing sanction ba haukhre Bishnupur district ki oina kuki militant singna occupied toksin khibaga loina na yamna toina attack tawgi thabok sathariba napatta ngasidagi langthmal kendra gi MLA karam sam yauna Bishnupur district MLA ahum kumbi kendra gi MLA S Premchan thanga kendra gi MLA T Robindro Bishnupur kendra gi MLA Govindas Konthongzam ngasidagi camp tawdon leiba haukhre MLA singna ngasidagi camp tawdun leiba asigi matangda MLA karam samna phonu kibada makoina napatta camp tawdun leiba asi numit humni sathagadabani adubu mafam matamgi matungina ahongul rekpasu yai haina phonukhe Manipur ya punbagi saktam thugaibe yaroi kuki militant singi ahenba thong sing yaningde Assam Rifles ki kanglup naiba thawong pen de haina ngarang numidang thawal gi akoiba mafam singda sinba thungna miyamna kholau laukhre thawali tongan mafam sing tangjeng babu bazar haukha thawal wangwataba mela ground athokpam khabok wangbal wangjing amadi khongjomda yamna miyamna matam amatada makhutta candle paiduna manipur ya punbagi saktam thugaibi yaroi long live manipur haina kholau kaya punna su lawinakhe Moregi Additional Deputy Commissioner ADC ki officer madi quarter singlegi sakhang dab singna pot che ke huran kre hairi officer madi quarter dagi huran ki ba polom sing adugi manungda gari macha TV computer sing yauri masida natana ADC complex manung leiba PWD office ki pot sei sing su huran ki baduda yaw kre hairi India ki maming lerba nupi footballer Grace Dangmain hai aikoi masel thokkiba thodok sing kaw thokna duna amadi ngakpi bana Manipur da santi porukpa ngamgani haiba mahak na thajai mahak makha takhibda Manipur gi oidiba wathok ase hojikti yamna sauthorokle amadi matam yamna sangle haibadi irang asi tha ba pharakle kalup ani gi marakta bhab tanadaba amadi paw phaunadaba hojiksu leiri masina amaga gi marakta nungsinadaba amadi aranba wahanthok kaya sagatli Manipur ki mapanda di khanari basi dharma ani haibadi Hindu amadi Christian ani gi marakta thokpa dharma amana dharma amabu namthabi oina uri masi yamna laibik tivani ayang na thajabadi iswar matani aikoi masen isni naw oina nuksi sanana santi oina hingminasi haike saknaribi footballer Grace Dangmaina Manipur state asida athubada santi hanjil hanaba leibakta lengakta apil tawbaga loinana kanglup masen gi marakta paw phaunadabdagi thabak paw phaunadabagi thabak lefannaba community leaders singna
kanna hona binaba amadi santi proknaba table da famina duna yasna proknaba hona binaba su appeal torkli aina haining badi saga gi mai kaida hojik as a sports person akoi ju healthy state pame healthy environment gi state pame habdi khana chaina ba thokta ba habse tambang banate thok to leira bani miscommunication habse adu ta ju akoi ngakpi haiba haiba wakhalon je mi amado oisu leina dana amana amabu ngakpi dana nusi chanana leiba ngamba state haibdo oihaninge haitare ai sarkar jina yamna athuba matamda akoi manipur je hanagi peace nusi chanana leibdo adumaina leihaningi adagi akoi leader mayam sing adagi community gi leader mayam sing jisu phaminaraga akoi stage karamba mawongda santi purakpa ngamgani haibagi wakhalonda mayam leader mayam singjina wa tanabiraga akhoi manipur je hanagi dumaina ichinina amagumna leibagi mawongda leibado dumaina tawhanbiu haina aina sarkar gi maikadagi aina haijani Odisha gi Balasore district ta train accident thokna yamdra mi sani ga humato sikibagi thawdo adu section the beginning amadi awang thaki inquiry tawdabani haina hana union railway minister oramba lalu prasad yadav na haikre BJP na lusingba central government ki maming di pandana RJD chip asina haikibada thokiba thodok asi section da begini haiba utle high level inquiry ma taruga mara level singbu akan ba action lawgadabani three-way accident adu ngasi irai numit ki ayuk pung 3 lom tarakpada Odisha gi Balasore district ki Bhanagar Bazar station da thokibani solop sing adu Gopalpur Kantapara Balasore Badarag amasung Sorogi hospital sing da puduna like anari hairi Union Railway Minister Ashwini Vaisnavna haikibada rescue operation loire restoration work haure asigumba accident matungda amkhanda thogalaroi Odisha train accident adugi matangda Prime Minister Narendra Modi na chair logduna national capital da meeting amma tawduna khanakre haire hojik aroibada maroi pa onu pijari Assam Rifles ki thawong kayana mi amna Assam Rifles bu thajabang amhandre haina Mod Minister Y Camp Chana Podokre Aikoi masel ichilina oina nuksisan santi oina himilasi haina Grace Dangwaina hongdorokli Lorena Odisha thokiba train accident adu awang bathaki inquiry tawdabani haina Lalu Prasad Yadavna haikre Ngasigidi image param sandok seba matang ase lojire miambu mukana kurumjen